ꯑꯍꯥꯟꯕꯗ ꯑꯣꯟꯂꯥꯏꯟ ꯃꯅꯤꯄꯨꯔꯒꯤ ꯑꯌꯨꯛꯀꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯣꯏꯂꯥꯏꯁ꯭ꯔꯝꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯁꯥꯎꯗꯔꯟ ꯅꯥꯒꯥꯂꯦꯟꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯆꯪꯂꯛꯄ ꯌꯥꯔꯣꯏ꯫ ꯀꯨꯀꯤ ꯔꯤꯐ꯭ꯌꯨꯖꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯒꯤ ꯕꯦꯅꯔ ꯃꯈꯥꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯅꯥꯏ ꯃꯤꯑꯣꯏ ꯅꯠꯇ꯭ꯔꯒ ꯒ꯭ꯔꯨꯞ ꯑꯃꯠꯇ ꯈꯨꯗꯛꯇꯒꯤ ꯁꯥꯎꯗꯔꯟ ꯅꯥꯒꯥꯂꯦꯟ ꯃꯅꯨꯡꯗ ꯑꯣꯄꯔꯦꯠ ꯇꯧꯕ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯁꯤ ꯊꯧꯑꯣꯏꯗꯕ ꯇꯥꯔꯕꯗꯤ ꯃꯗꯨꯗ ꯊꯣꯔꯛꯄ ꯑꯐ-ꯐꯠꯇ ꯄꯨꯝꯕ ꯃꯁꯥ ꯃꯁꯥꯅ ꯄꯨꯖꯒꯗꯕꯅꯤ ꯍꯥꯏꯅ ꯐꯨꯠꯍꯤꯜ ꯅꯥꯒꯥ ꯖꯣꯏꯟꯠ ꯑꯦꯛꯁꯟ ꯀꯃꯤꯇꯤꯅ ꯋꯥꯔꯅꯤꯡ ꯇꯧꯔꯛꯂꯤ꯫ ꯐꯨꯠꯍꯤꯜ ꯅꯥꯒꯥ ꯖꯣꯏꯟꯠ ꯑꯦꯛꯁꯟ ꯀꯃꯤꯇꯤ (FNJACꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯈꯨꯗꯛꯇꯒꯤ ꯀꯨꯀꯤ ꯔꯤꯐ꯭ꯌꯨꯖꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯒꯤ ꯕꯦꯅꯔ ꯃꯈꯥꯗ ꯑꯣꯄꯔꯦꯠ ꯇꯧꯔꯤꯕ ꯂꯅꯥꯏ ꯅꯠꯇ꯭ꯔꯒ ꯒ꯭ꯔꯨꯞ ꯑꯣꯏꯅ ꯂꯩꯔꯤꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯁꯥꯎꯗꯔꯟ ꯅꯥꯒꯥꯂꯦꯟꯒꯤ ꯃꯅꯨꯡꯗ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯇꯧꯕ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯂꯝ ꯍꯦꯜꯂꯛꯂꯕꯗꯤ ꯃꯗꯨꯗ ꯊꯣꯔꯛꯄ ꯑꯐ-ꯐꯠꯇ ꯄꯨꯝꯕ ꯃꯁꯥ ꯃꯁꯥꯅ ꯄꯨꯖꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯁꯦꯟꯇ꯭ꯔꯦꯜ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯅ ꯌꯦꯜꯂꯣ ꯐꯨꯔꯨꯞ ꯑꯃ ꯑꯣꯏꯔꯤꯕ ꯅꯥꯒꯥ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯂꯟ-ꯊꯨꯝ ꯉꯥꯛꯄ ꯉꯝꯗ꯭ꯔꯕꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤꯒꯨꯝꯕ ꯄꯥꯝꯕꯩ ꯑꯃ ꯍꯦꯛꯇ ꯁꯤꯖꯤꯟꯅꯗꯨꯅ ꯅꯥꯒꯥꯒꯤ ꯇꯦꯔꯤꯇꯣꯔꯤ ꯏꯁꯥꯅ ꯉꯥꯛ-ꯁꯦꯟꯖꯕꯒꯤ ꯊꯕꯛ ꯄꯨꯝꯕꯒꯤ ꯗꯥꯏꯇ ꯂꯧꯔꯒꯅꯤ꯫ ꯃꯤꯇꯣꯞꯅ ꯅꯥꯒꯥ ꯃꯤꯌꯥꯝꯒꯤ ꯂꯝ ꯈꯣꯞꯆꯤꯜꯂꯛꯄ ꯑꯃꯗꯤ ꯅꯥꯒꯥ ꯃꯤꯌꯥꯝꯒꯤ ꯃꯊꯛꯇ ꯃꯤꯑꯣꯠ-ꯃꯤꯅꯩ ꯆꯠꯊꯔꯛꯄ ꯑꯁꯤ ꯉꯁꯤꯗꯤ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯅꯤꯄꯨꯔꯗ ꯆꯍꯤ 2 ꯐꯥꯔꯛꯂꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯗꯨꯅ ꯏꯪ-ꯇꯞꯄ ꯄꯨꯔꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤꯉꯩ ꯆꯩꯔꯛꯇ ꯅꯥꯒꯥ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯂꯝ ꯈꯣꯞꯆꯤꯜꯂꯛꯇꯨꯅ ꯌꯨꯝ ꯃꯩ ꯊꯥꯕ ꯑꯃꯗꯤ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡ ꯀꯌꯥ ꯑꯃ ꯆꯠꯊꯔꯛꯂꯤ꯫ ꯃꯤꯆꯝ ꯃꯔꯛꯇ ꯈꯨꯠꯂꯥꯏ ꯄꯥꯏꯍꯟꯗꯨꯅ ꯊꯝꯂꯤꯕꯁꯤꯡ ꯑꯃꯗꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯥꯒꯥ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯇꯝꯅꯅ ꯑꯦꯇꯦꯛ ꯀꯌꯥ ꯆꯠꯊꯔꯛꯂꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯄꯥ-ꯏꯄꯨꯁꯤꯡꯅ ꯃꯈꯣꯏꯕꯨ ꯃꯤꯅꯨꯡꯁꯤ ꯌꯦꯡꯂꯒ ꯆꯪꯖꯐꯝ ꯄꯤꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯁꯩꯗꯥꯡꯕꯁꯤꯡ ꯑꯁꯤꯅ ꯉꯁꯤꯗꯤ ꯂꯝ ꯃꯄꯨ ꯁꯥꯗꯨꯅ ꯍꯤꯡꯁꯥꯒꯤ ꯊꯧꯑꯣꯡ ꯀꯌꯥ ꯂꯦꯞꯇꯅ ꯆꯠꯊꯔꯛꯂꯤ ꯍꯥꯏꯔꯤ꯫ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯒꯤ ꯁꯣꯔꯁ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯂꯩꯉꯥꯛꯀꯤ ꯂꯣꯏꯁꯪꯁꯤꯡ, ITLF ꯑꯃꯗꯤ ꯀꯨꯀꯤ ꯏꯟꯄꯤꯒꯤ ꯑꯣꯐꯤꯁ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯆꯨꯔꯆꯥꯟꯄꯨꯔ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ (CMC)ꯅ ITLFꯀꯤ ꯑꯣꯐꯤꯁ ꯑꯣꯏꯔꯒ ꯕꯤ. ꯑꯥꯏꯖꯥꯂꯣꯟꯗ ꯂꯩꯕ ꯗꯤꯁꯇ꯭ꯔꯤꯛ ꯁꯔꯀꯤꯠ ꯍꯥꯎꯁꯅ ꯀꯨꯀꯤ ꯏꯟꯄꯤ ꯃꯅꯤꯄꯨꯔ ꯀꯤꯝꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯊꯣꯛꯂꯤꯕ ꯂꯝꯗꯝꯁꯤꯒꯤ ꯏꯔꯥꯡꯁꯤꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯉꯥꯛꯀꯤ ꯂꯣꯏꯁꯪꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯐꯪꯁꯟ ꯇꯧꯕꯗ ꯑꯄꯟꯕ ꯑꯣꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯀꯩꯊꯦꯜꯃꯥꯟꯕꯤ ꯃꯤꯂꯤꯇꯔꯤ ꯀꯣꯂꯣꯅꯤꯗ ꯉꯔꯥꯡ ꯑꯦꯄ꯭ꯔꯤꯜ 12ꯗ ꯊꯣꯛꯈꯤꯕ ꯔꯣꯗ ꯑꯦꯛꯁꯤꯗꯦꯟꯠꯀꯤ ꯊꯧꯗꯣꯛꯇ ꯃꯤꯇꯩ ꯃꯆꯥ ꯑꯃ ꯌꯥꯎꯔꯝꯕꯒ ꯃꯔꯤ ꯂꯩꯅꯅ ꯀꯣꯔꯠꯇꯨꯅ ꯑꯀꯟꯕ ꯈꯣꯡꯊꯥꯡ ꯂꯧꯈꯠꯂꯛꯄꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯊꯤꯡꯕ ꯑꯃꯠꯇ ꯂꯩꯇꯅ ꯆꯠꯍꯟꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯒꯤ ꯑꯣꯟꯅ-ꯇꯩꯅꯕꯗ ꯑꯊꯨꯕꯗ ꯒꯝꯒꯤꯐꯥꯏꯒꯤ ꯆꯦꯛꯄꯣꯏꯟꯠ ꯑꯃꯨꯛ ꯍꯟꯅ ꯍꯥꯡꯗꯣꯛꯂꯒꯅꯤ ꯍꯥꯏꯅ ꯄꯥꯎꯒꯤ ꯁꯣꯔꯁ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯃꯃꯥꯡꯗ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯑꯖꯣꯏ ꯀꯨꯃꯥꯔ ꯕꯂꯥꯅ ꯂꯩꯉꯥꯛ ꯄꯥꯏꯔꯛꯄꯗꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯀꯥꯡꯂꯣꯟ ꯀꯥꯏꯅ ꯁꯥꯖꯤꯜꯂꯝꯕ ꯆꯦꯛꯄꯣꯏꯟꯠꯁꯤꯡ ꯊꯨꯒꯥꯏꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯃꯥꯡ ꯊꯥ ꯃꯥꯔꯆ 16ꯗꯒꯤꯅ ꯉꯔꯥꯡ ꯐꯥꯎꯕꯗ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝ 3ꯗ ꯄꯤꯛꯂꯤꯕꯤ ꯅꯨꯄꯤꯃꯆꯥ 3ꯕꯨ ꯃꯊꯪ-ꯃꯊꯪ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯕꯤꯕꯒ ꯂꯣꯏꯅꯅ ꯅꯨꯄꯤꯃꯆꯥ 3 ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ 2ꯕꯨꯅ ꯍꯥꯠꯇꯣꯛꯄꯤꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯆꯤꯜꯂꯛꯄꯅ ꯃꯦ 3, 2023ꯗꯒꯤ ꯆꯠꯊꯔꯛꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯇꯝꯊꯤꯔꯕ ꯂꯥꯟ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯍꯧꯖꯤꯛ ꯂꯥꯟꯒꯤ ꯊꯧꯗꯣꯛꯁꯤꯡ ꯊꯣꯔꯛꯇꯅꯕꯒꯤ ꯆꯍꯤ ꯅꯧꯔꯤꯕꯤ ꯅꯨꯄꯤꯃꯆꯥꯁꯤꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯕꯤꯕ ꯑꯃꯁꯨꯡ ꯍꯥꯠꯇꯣꯛꯄꯤꯕꯔꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯂꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯍꯪꯅꯔꯛꯂꯦ꯫ ꯏꯀꯣꯟ ꯀꯣꯟꯕ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯃꯁꯥꯒꯤ ꯆꯍꯤ 18 ꯈꯛꯇ ꯉꯥꯏꯔꯤꯕꯒꯤ ꯃꯊꯛꯇ ꯋꯥꯈꯜꯗꯁꯨ ꯃꯤꯃꯥꯟꯅꯖꯗ꯭ꯔꯕꯤ ꯅꯨꯄꯤꯃꯆꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯃꯄꯥꯒ ꯂꯣꯏꯅꯅ ꯆꯤꯡꯗ ꯁꯤꯡ ꯆꯟꯕ ꯆꯠꯃꯤꯟꯅꯕꯗ ꯃꯄꯥ-ꯃꯆꯥ ꯂꯝꯃꯥꯡꯅꯈꯤꯕꯅꯤ꯫ ꯁꯤꯡ ꯆꯟꯕ ꯍꯜꯂꯛꯇꯨꯅ ꯃꯄꯥꯅ ꯃꯌꯨꯝ ꯌꯧꯔꯛꯂꯕ ꯐꯥꯎꯕꯗ ꯅꯨꯄꯤꯃꯆꯥ ꯑꯁꯤ ꯍꯟꯖꯤꯜꯂꯛꯇꯕꯗꯒꯤ ꯃꯍꯥꯛꯀꯤ ꯈꯣꯡꯒꯨꯜ ꯂꯤꯔꯨꯕꯗ ꯉꯔꯥꯡ ꯅꯨꯃꯤꯠꯌꯨꯡꯕ ꯑꯗꯨꯋꯥꯏꯗ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯂꯩꯖꯥꯡꯐꯥꯏ ꯈꯨꯜꯒꯤ ꯃꯐꯝ ꯑꯃꯗ ꯂꯩꯔꯝꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯉꯥꯡ ꯑꯁꯤꯅ ꯂꯤꯠꯈꯤꯕ ꯐꯨꯔꯤꯠ ꯁꯦꯒꯥꯏꯔꯝꯕꯗ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯒꯤ ꯃꯐꯝ ꯈꯔꯗ ꯁꯣꯛꯄꯒꯤ ꯃꯐꯝꯁꯤꯡ ꯂꯩꯔꯝꯈꯤꯕꯅ ꯃꯍꯥꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯕꯤꯔꯕ ꯃꯇꯨꯡꯗ ꯍꯥꯠꯇꯣꯛꯂꯒ ꯊꯝꯂꯝꯕ ꯑꯣꯏꯒꯅꯤ ꯊꯥꯖꯅꯔꯤ꯫ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯐꯪꯈꯤꯕ ꯃꯐꯝꯗ ꯅꯨꯄꯤꯃꯆꯥ ꯑꯁꯤꯅ ꯆꯜꯂꯝꯈꯤꯕ ꯁꯤꯡ ꯈꯔꯁꯨ ꯂꯩꯔꯝꯈꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯋꯨꯃꯦꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯂꯧꯈꯠꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯂꯤꯁ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗꯒꯤ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯃꯁꯥꯒꯤ ꯆꯍꯤ 22ꯔꯣꯝ ꯁꯨꯔꯕ ꯀꯝꯃꯜꯁꯣꯝ ꯁꯤꯡꯁꯟ ꯀꯧꯕ ꯐꯦꯔꯖꯣꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯊꯥꯟꯂꯣꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯁꯣꯡꯁꯥꯡ ꯈꯨꯜꯗꯒꯤ ꯅꯍꯥ ꯑꯃ ꯈꯣꯛꯀꯦꯟ ꯚꯤꯂꯦꯖꯇꯒꯤ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ 4ꯗꯁꯨ ꯃꯁꯥꯒꯤ ꯆꯍꯤ 10 ꯈꯛꯇ ꯉꯥꯏꯔꯤꯕꯤ ꯅꯨꯄꯤꯃꯆꯥ ꯑꯃꯕꯨ ꯆꯍꯤ ꯅꯧꯔꯤꯕ ꯅꯨꯄꯥꯃꯆꯥ ꯑꯃꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯕꯤꯈꯤꯕꯒ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯆꯦꯟꯅꯔꯤꯕ ꯅꯨꯄꯥꯃꯆꯥ ꯑꯗꯨ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯧꯈꯠꯄ ꯀꯦꯁꯀ ꯃꯔꯤ ꯂꯩꯅꯅ ꯂꯧꯈꯠꯂꯒ ꯖꯨꯚꯦꯅꯥꯏꯜ ꯍꯣꯝꯗ ꯊꯝꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯃꯥꯡ ꯊꯥꯒꯤ 9ꯗꯅ ꯂꯥꯟ ꯑꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯡꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯥꯟꯖꯦꯟꯅꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯛꯈꯤꯕꯤ ꯀ꯭ꯂꯥꯁ 2 ꯈꯛꯇ ꯇꯝꯂꯤꯕꯤ ꯃꯁꯥꯒꯤ ꯆꯍꯤ 9 ꯁꯨꯈ꯭ꯔꯕꯤ ꯅꯨꯄꯤꯃꯆꯥ ꯑꯃ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯕꯤꯔꯕ ꯃꯇꯨꯡꯗ ꯍꯥꯠꯇꯣꯛꯄꯤꯔꯝꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯉꯛꯁꯝꯗ ꯊꯥꯡꯒꯨꯝꯕ ꯑꯊꯧꯕ ꯈꯨꯠꯂꯥꯏ ꯑꯃꯅ ꯂꯦꯟꯕꯒꯤ ꯃꯐꯝ ꯂꯩꯔꯝꯈꯤꯕꯒ ꯂꯣꯏꯅꯅ ꯃꯁꯥ ꯄꯨꯝꯕ ꯏ ꯇꯩꯔꯝꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯖꯣꯃꯤ ꯃꯥꯗꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯌꯥꯎꯅ CSOꯁꯤꯡꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯁꯤꯕꯨꯁꯨ
ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯂꯩꯕ ꯖꯣꯃꯤ ꯃꯥꯔꯗꯔ ꯑꯦꯁꯣꯁꯤꯌꯦꯁꯟ (GSQꯅ) ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯅꯨꯄꯤ ꯃꯆꯥꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯕꯤꯕꯒꯤ ꯊꯧꯗꯣꯛ ꯊꯣꯔꯛꯄꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯅꯨꯄꯤꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯔꯛꯇꯕꯗ ꯅꯠꯇꯅ ꯃꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕꯒꯤ ꯊꯕꯛꯁꯤꯡ ꯐꯦꯜ ꯑꯣꯏꯔꯦ ꯍꯥꯏꯕꯗꯨ ꯇꯥꯛꯂꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯦꯟꯅꯕꯁꯤꯡ ꯐꯥꯁꯠ ꯇ꯭ꯔꯦꯛ ꯀꯣꯔꯠꯇ ꯋꯥꯌꯦꯜ ꯆꯠꯊꯔꯒ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯆꯤꯟ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯗꯒꯤ ꯀꯨꯀꯤꯁꯤꯡ ꯂꯥꯟꯖꯦꯜꯂꯛꯇꯨꯅ ꯃꯤꯖꯣꯔꯥꯝꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯃꯐꯝꯗꯨꯗ ꯆꯪꯖꯐꯝ ꯂꯧꯕꯒꯤ ꯃꯍꯨꯠꯇ ꯃꯔꯝꯗ ꯍꯟꯗꯨꯅ ꯂꯥꯟꯊꯦꯡꯅꯔꯨꯅꯕ ꯃꯤꯖꯣꯔꯥꯝꯒꯤ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯀꯦ ꯕꯥꯂꯥꯜꯕꯦꯂꯥꯅ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯤꯐꯝ ꯑꯃꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯊꯥ ꯑꯁꯤꯒꯤ 13ꯗ ꯃꯤꯖꯣ ꯅꯦꯁꯅꯦꯜ ꯐ꯭ꯔꯟꯠ ꯋꯥꯔꯀꯔꯁꯤꯡꯒꯤ ꯄꯥꯔꯇꯤ ꯑꯣꯐꯤꯁ ꯑꯥꯏꯖꯣꯜꯗ ꯄꯥꯡꯊꯣꯛꯄ ꯃꯤꯖꯣ ꯏꯅꯥꯝꯔꯝꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯅꯔꯛꯄ ꯄꯣꯁꯠ ꯑꯃꯗ ꯊꯧꯔꯝꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯤꯖꯣꯔꯥꯝꯒꯨꯝꯕ ꯁꯔꯨꯛ 3 ꯍꯦꯟꯅ ꯆꯥꯎꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯆꯤꯟ ꯁ꯭ꯇꯦꯠ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯃꯤꯑꯣꯏ ꯂꯥꯈ 5 ꯔꯣꯝꯇ ꯉꯥꯏꯍꯧꯔꯦ꯫ ꯃꯔꯝꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯑꯍꯜ ꯂꯃꯟ ꯈꯛꯇꯅ ꯂꯥꯟꯖꯦꯟꯅꯈꯤꯕꯗꯒꯤꯅꯤ꯫ ꯑꯥꯏꯖꯣꯜꯒꯤ ꯁꯤꯇꯤ ꯂꯨꯡꯂꯩ ꯑꯃꯁꯨꯡ ꯆꯝꯐꯥꯏ ꯁꯤꯇꯤꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯆꯤꯟꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯅ ꯊꯜꯂꯦ꯫ ꯇꯁꯦꯡꯅ ꯆꯤꯟ ꯁ꯭ꯇꯦꯠꯄꯨ ꯃꯈꯣꯏꯒꯤ ꯃꯔꯝꯗꯝꯅꯤ ꯍꯥꯏꯅ ꯈꯜꯂꯕꯗꯤ ꯃꯐꯝꯗꯨꯗ ꯍꯜꯂꯒ ꯃ꯭ꯌꯥꯟꯃꯥꯔ ꯑꯥꯔꯃꯤꯒ ꯂꯥꯟꯊꯦꯡꯅꯧ, ꯃꯊꯧ ꯇꯥꯕꯁꯤꯡ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯦꯡ ꯄꯤꯒꯅꯤ ꯍꯥꯏꯅ ꯃꯊꯧ ꯄꯣꯡꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯒꯤ ꯊꯧꯁꯤꯜꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯪ 2021ꯗ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯃꯤꯖꯣꯔꯥꯝꯗ ꯆꯪꯁꯤꯜꯂꯛꯈꯤꯕ ꯃꯤꯑꯣꯏ ꯂꯤꯁꯤꯡ 50 ꯔꯣꯝꯗ ꯏꯆꯤꯜ ꯏꯅꯥꯎ ꯑꯣꯏꯕꯒꯤ ꯇꯦꯡꯕꯥꯡꯗꯨꯅ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯤꯖꯣꯔꯥꯝ ꯑꯔꯨꯕ ꯐꯤꯚꯝꯗ ꯂꯩꯔꯦ꯫ ꯁꯦꯟꯇꯔꯗꯒꯤ ꯄꯤꯔꯛꯄ ꯇꯦꯡꯕꯥꯡꯁꯨ ꯆꯌꯣꯜ ꯑꯃ ꯐꯥꯅ ꯆꯠꯇꯦ꯫ ꯆꯍꯤ 3 ꯁꯨꯅ ꯇꯦꯡꯕꯥꯡ ꯄꯣꯠꯂꯝꯁꯤꯡ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯌꯦꯟꯊꯣꯛꯄꯗ ꯃꯤꯖꯣꯔꯥꯝ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯁꯨ ꯍꯦꯟꯅ ꯑꯋꯥꯕ ꯑꯣꯏꯔꯦ꯫ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯒ ꯊꯪꯅꯔꯤꯕ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯖꯣ ꯅꯠꯇꯕ ꯑꯇꯣꯞꯄ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡ ꯃꯤꯖꯣꯔꯥꯝꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯥꯟꯖꯤꯟꯅꯔꯤ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯕ ꯇ꯭ꯔꯥꯏꯕ ꯀꯌꯥ ꯑꯃꯅ ꯆꯦꯟꯁꯤꯜꯂꯛꯄꯗꯒꯤ ꯃꯤꯖꯣꯔꯥꯝ ꯑꯁꯤꯁꯨ ꯍꯦꯟꯅ ꯑꯋꯥꯕ ꯑꯣꯏꯕꯇ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯃꯔꯝꯗꯝꯕꯨ ꯃꯁꯥꯅ ꯉꯥꯛꯆꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯑꯣꯏꯅ ꯅꯪꯍꯜꯂꯦ꯫ ꯑꯁꯤꯒꯨꯝꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯤꯖꯣꯔꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯥꯜꯗꯣ ꯍꯣꯃꯥꯅ ꯃꯃꯥꯡꯊꯛꯇ ꯆꯃꯝꯅꯕ ꯌꯥꯕ ꯋꯥꯐꯝꯁꯤꯡ ꯂꯩꯕꯥꯛ ꯑꯁꯤꯗ ꯅꯠꯇꯅ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤꯗ ꯐꯥꯎꯕ ꯉꯥꯡꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯕꯥꯂꯥꯜꯕꯦꯂꯥꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯤꯖꯣꯔꯥꯝꯗ ꯂꯩꯔꯤꯕ ꯃꯤꯖꯣꯁꯤꯡꯁꯨ ꯍꯧꯖꯤꯛ ꯃꯈꯜ ꯀꯌꯥꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯃꯥꯌꯣꯛꯅꯔꯦ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯥꯜꯗꯣ ꯍꯣꯃꯥꯅ ꯁ꯭ꯇꯦꯠ ꯂꯦꯖꯤꯁꯂꯦꯆꯔꯗ ꯅꯠꯇꯅ UK ꯑꯃꯁꯨꯡ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯀꯤ ꯁꯤꯇꯤꯖꯟꯁꯤꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯈꯤ꯫ ꯋꯥꯐꯝꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯠꯊꯔꯤꯕ ꯂꯥꯟꯒꯤ ꯃꯑꯣꯡꯒꯨꯝꯅ ꯃ꯭ꯌꯥꯟꯃꯥꯔꯗꯁꯨ ꯆꯤꯟꯗꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯥꯜꯍꯧꯕ ꯀꯌꯥ ꯑꯃ ꯃꯤꯖꯣꯔꯥꯝꯗ ꯆꯦꯟꯁꯤꯜꯂꯛꯈꯤꯕꯅꯤ꯫ ꯃꯗꯨꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯄꯥꯝꯕꯣꯝ ꯇꯤꯡꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯁꯥꯒꯠꯀꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯃꯥꯡꯗ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯑꯔꯥꯟꯕ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯋꯥꯐꯝꯅꯤ ꯍꯥꯏꯅ MP ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ꯫ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯂꯩꯔꯤꯕ ꯐꯨꯔꯨꯞ ꯃꯥꯟꯅꯕ ꯀꯥꯡꯂꯨꯞꯁꯤꯡ ꯌꯨꯅꯤꯐꯣꯔꯝ ꯁꯤꯚꯤꯜ ꯀꯣꯗ ꯑꯃꯒꯤ ꯃꯈꯥꯗ ꯂꯩꯕꯗ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯏꯑꯣꯟꯅꯕ ꯑꯣꯏꯅ ꯊꯣꯛꯂꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝꯁꯤꯡ ꯂꯨꯆꯤꯡꯕ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗꯨ ꯃꯤꯖꯣꯔꯥꯝꯒꯤ ꯂꯦꯖꯤꯁꯂꯦꯆꯔꯗ MNFꯀꯤ MP ꯚꯣꯠ ꯐꯪꯅꯅꯕꯒꯤꯗꯃꯛ ꯑꯔꯥꯟꯕ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯋꯥ ꯑꯣꯏꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯌꯨꯅꯤꯐꯣꯔꯝ ꯁꯤꯚꯤꯜ ꯀꯣꯗ ꯍꯥꯏꯔꯤꯕ ꯕꯤꯜ ꯑꯁꯤ ꯀꯩꯗꯧꯉꯩꯗꯁꯨ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯄꯨꯊꯣꯛꯄ ꯌꯥꯔꯣꯏꯗꯕ ꯕꯤꯜꯅꯤ꯫ ꯃꯤꯖꯣꯔꯥꯝꯒꯤ CM ꯂꯥꯜꯗꯣ ꯍꯣꯃꯥꯅ ꯉꯥꯡꯈꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯔꯥꯟꯕꯇ ꯅꯠꯇꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅꯁꯨ ꯕꯤꯜ ꯑꯁꯤꯕꯨ ꯀꯩꯗꯧꯉꯩꯗꯁꯨ ꯄꯥꯁ ꯇꯧꯔꯛꯂꯣꯏ꯫ ꯃꯤꯖꯣꯔꯥꯝꯗ ꯂꯩꯔꯤꯕ ꯃꯤꯖꯣꯁꯤꯡꯒꯤ ꯋꯥꯈꯜꯂꯣꯟ ꯃꯌꯦꯛ ꯁꯦꯡꯗꯅ ꯕꯤꯜ ꯑꯁꯤ ꯄꯥꯁ ꯇꯧꯅꯅꯕꯒꯤ ꯃꯆꯥꯛ ꯂꯩꯇꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯋꯥꯀꯐ ꯕꯤꯜ ꯑꯦꯛꯠꯀꯤ ꯃꯇꯥꯡꯗ ꯃꯨꯁꯂꯤꯝ MLA 3ꯒꯤ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯈꯪꯍꯟꯒꯗꯕꯅꯤ꯫ ꯃꯍꯦꯔꯣꯏ ꯂꯨꯐ 2 ꯋꯥꯀꯐ MML ꯑꯦꯛꯠꯀꯤ ꯃꯥꯌꯣꯛꯇ ꯍꯟꯕ ꯂꯩꯇꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯔꯨ ꯑꯣꯏꯅ ꯃꯨꯁꯂꯤꯝ MLA 3 ꯂꯤꯂꯣꯡ ꯑꯦꯁꯤꯒꯤ MLA ꯑꯕꯗꯨꯜ ꯅꯁꯤꯔ, JDU ꯈꯦꯇ꯭ꯔꯤꯒꯥꯎ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯁꯦꯈ ꯅꯨꯔꯨꯜ ꯍꯁꯟ, MPP ꯖꯤꯔꯤꯕꯥꯝ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ MLA ꯑꯁꯥꯕꯨꯗꯤꯟ, BJP ꯍꯥꯏꯔꯤꯕ MLA 3 ꯑꯁꯤꯒꯤ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯀꯔꯤꯅꯣ ꯍꯥꯏꯕ ꯄꯥꯉꯜ ꯈꯨꯟꯅꯥꯏꯗ ꯈꯪꯍꯟꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯃꯥꯏꯅꯣꯔꯤꯇꯤꯁ ꯁ꯭ꯇꯨꯗꯦꯟꯠ ꯑꯦꯁꯣꯁꯤꯌꯦꯁꯟ (MSA) ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯑꯣꯜ ꯃꯅꯤꯄꯨꯔ ꯃꯨꯁꯂꯤꯝ ꯁ꯭ꯇꯨꯗꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ (AMMSO) ꯍꯦꯗ ꯑꯣꯐꯤꯁ ꯍꯠꯆꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯅꯤꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯄ꯭ꯔꯦꯁꯇ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯁꯦꯈ ꯅꯨꯔꯨꯜ ꯍꯁꯟꯒꯤ ꯑꯣꯏꯅꯗꯤ ꯃꯍꯥꯛꯀꯤ ꯁ꯭ꯇꯦꯟꯗ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯤꯌꯥꯝꯗ ꯈꯪꯍꯟꯈ꯭ꯔꯦ꯫ ꯃꯁꯤ AMMSO ꯑꯃꯗꯤ MSA ꯄꯥꯉꯜ ꯑꯃꯗꯤ ꯃꯥꯏꯅꯣꯔꯤꯇꯤ ꯃꯤꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ MLAꯕꯨ ꯊꯥꯒꯠꯂꯤ꯫ ꯑꯦꯛꯁ-MLA ꯑꯟꯇꯥꯖ BJP ꯑꯃꯗꯤ ꯑꯅꯨꯋꯥꯔ BJP ꯑꯅꯤꯒꯤ ꯑꯁꯦꯡꯕ ꯐꯤꯔꯦꯞ ꯑꯃ ꯃꯅꯤꯄꯨꯔ ꯄꯥꯉꯜ ꯃꯤꯌꯥꯝꯗ ꯈꯪꯍꯟꯐꯝ ꯊꯣꯛꯏ꯫ ꯋꯥꯀꯐ MML ꯑꯦꯛꯠ ꯑꯁꯤ ꯄꯥꯁ ꯇꯧꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯈꯤꯕ JDU ꯍꯥꯏꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯁꯤꯗꯒꯤ ꯚꯣꯠ ꯀꯥꯔꯛꯈꯤꯕ ꯑꯃꯗꯤ ꯋꯥꯀꯐ ꯕꯣꯔꯗ ꯃꯅꯤꯄꯨꯔꯒꯤꯁꯨ ꯆꯤꯌꯔꯃꯦꯟ ꯑꯣꯏꯔꯤꯕ ꯑꯕꯗꯨꯜ ꯅꯁꯤꯔ MLAꯒꯤ ꯑꯣꯏꯕ ꯐꯤꯔꯦꯞ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯨ ꯂꯥꯎꯊꯣꯛꯎ꯫ ꯑꯗꯨꯒ BJPꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯨꯁꯂꯤꯝ MLA ꯖꯤꯔꯤꯕꯥꯝꯒꯤ ꯑꯁꯥꯕꯨꯗꯤꯟꯒꯤ ꯐꯤꯔꯦꯞꯅ ꯀꯔꯤꯅꯣ ꯍꯥꯏꯕꯁꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯉꯁꯤ ꯐꯥꯎꯕꯗ ꯈꯪꯍꯜꯂꯨ꯫ ꯃꯥꯏꯅꯣꯔꯤꯇꯤꯁꯤꯡꯒꯤ ꯍꯛ ꯑꯃꯗꯤ ꯏꯟꯇꯔꯦꯁꯠꯀ ꯄꯥꯉꯜ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯒ ꯄꯥꯔꯇꯤꯒꯤ ꯏꯟꯇꯔꯦꯁꯠꯀ ꯀꯅꯥꯅ ꯂꯨꯝꯕꯒꯦ ꯍꯥꯏꯕꯗꯨ MLA ꯑꯅꯤꯅ ꯈꯪꯅ ꯆꯠꯄꯤꯌꯨ꯫
ꯄꯥꯡꯒꯜ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯗ ꯆꯠꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯄꯥꯔꯇꯤꯅ ꯌꯥꯕꯤꯅꯕ ꯆꯠꯀꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯊꯝꯃꯨ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤꯕꯗꯤ ꯄꯥꯡꯒꯜ ꯈꯨꯟꯅꯥꯏꯁꯤꯡꯕꯨ ꯀꯣꯜꯂꯤꯕ MLAꯁꯤꯡ ꯍꯥꯏꯕꯗꯤ ꯃꯣꯏꯔꯥꯡꯒꯤ MLA ꯁꯥꯟꯇꯤ ꯀꯨꯝꯕꯤꯒꯤ MLA ꯄ꯭ꯔꯦꯝꯆꯟꯗ꯭ꯔ, ꯕꯤꯁꯅꯨꯄꯨꯔꯒꯤ ꯒꯣꯕꯤꯟꯗꯥꯁ, ꯍꯤꯌꯥꯡꯂꯝꯒꯤ ꯔꯥꯙꯦꯁ꯭ꯌꯥꯝ, ꯃꯌꯥꯡ ꯏꯝꯐꯥꯜꯒꯤ ꯔꯣꯕꯤꯟꯗ꯭ꯔꯣ, ꯀꯛꯆꯤꯡꯒꯤ ꯔꯥꯃꯦꯁꯣꯔ, ꯍꯩꯔꯣꯛꯀꯤ ꯔꯥꯙꯦꯁ꯭ꯌꯥꯝ ꯋꯥꯡꯖꯤꯡ, ꯇꯦꯟꯊꯥꯒꯤ ꯄꯥꯎꯅꯝ ꯕ꯭ꯔꯣꯖꯦꯟ, ꯈꯥꯡꯉꯕꯣꯛꯀꯤ ꯁꯨꯔꯖꯀꯨꯃꯥꯔ, ꯋꯥꯡꯈꯦꯝꯒꯤ ꯃꯦꯘꯆꯟꯗ꯭ꯔ, ꯊꯧꯕꯥꯜꯒꯤ ꯑꯣ ꯏꯕꯣꯕꯤ, ꯑꯟꯗ꯭ꯔꯣꯒꯤ ꯁꯨꯁꯤꯜꯗ꯭ꯔꯣ, ꯋꯥꯡꯈꯩꯒꯤ ꯑꯔꯨꯟ ꯀꯨꯃꯥꯔ, ꯋꯥꯡꯒꯣꯏꯒꯤ ꯂꯣꯀꯦꯟ, ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯂꯣꯀꯦꯁꯣꯔ, ꯅꯥꯎꯔꯦꯝ ꯄꯥꯈꯪꯂꯥꯛꯄꯒꯤ ꯀꯦꯕꯤ, ꯋꯥꯕꯒꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯎꯁꯝ ꯗꯦꯕꯥꯅꯆꯤꯡꯕꯅ ꯋꯥꯀꯐ ꯑꯦꯃꯦꯟꯃꯦꯟꯠꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏꯒꯤ ꯁ꯭ꯇꯦꯟ ꯐꯤꯔꯦꯞ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯗꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯂꯥꯎꯊꯣꯛꯄꯤꯌꯨ ꯍꯥꯏꯔꯤ꯫ ꯏꯟꯗꯤꯌꯥꯗ ꯍꯥꯔꯠ ꯑꯦꯇꯦꯛꯀꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯂꯤꯕ ꯑꯁꯤ ꯊꯤꯡꯅꯅꯕ ꯆꯤꯡꯅꯕ ꯂꯩꯔꯕꯗꯤ ꯍꯥꯔꯠ ꯇ꯭ꯔꯤꯠꯃꯦꯟꯠ ꯁꯦꯟꯇꯔ ꯁ꯭ꯀꯥꯏ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯕꯤꯔꯛꯎ ꯁ꯭ꯌꯥꯝ ꯀꯤꯁꯣꯔ꯫ ꯏꯟꯗꯤꯌꯥꯗ ꯍꯥꯔꯠ ꯅꯥꯕ ꯃꯤꯒꯤ ꯃꯁꯤꯡ ꯅꯣꯡꯃ ꯀꯥꯡꯗꯅ ꯍꯦꯟꯒꯠꯂꯛꯂꯤꯕ ꯑꯁꯤ ꯊꯤꯡꯅꯅꯕ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯌꯥꯕꯒꯤ ꯆꯤꯡꯅꯕ ꯂꯩꯔꯕꯗꯤ ꯍꯥꯔꯠ ꯑꯦꯇꯦꯛ ꯇ꯭ꯔꯤꯠꯃꯦꯟꯠ ꯁꯦꯟꯇꯔ ꯁ꯭ꯀꯥꯏ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯕꯤꯔꯛꯎ ꯅꯠꯇ꯭ꯔꯒ ꯃꯅꯥꯛ ꯅꯛꯄ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯄꯨꯈꯠꯄꯤꯌꯨ ꯍꯥꯏꯅ ꯁ꯭ꯀꯥꯏ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯦꯅꯦꯖꯤꯡ ꯗꯥꯏꯔꯦꯛꯇꯔ ꯁ꯭ꯌꯥꯝ ꯀꯤꯁꯣꯔ ꯂꯥꯏꯔꯤꯛꯌꯦꯡꯕꯝꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯉꯁꯤ ꯍꯥꯔꯠ ꯅꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯀꯔꯝꯅ ꯂꯥꯌꯦꯡꯒꯅꯤ ꯑꯃꯗꯤ ꯂꯩꯅꯥ ꯑꯁꯤꯗꯒꯤ ꯀꯔꯝꯅ ꯉꯥꯛꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯔꯤꯝꯁ ꯔꯣꯗꯇ ꯂꯩꯕ ꯁ꯭ꯀꯥꯏ ꯍꯣꯁꯄꯤꯇꯥꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯗꯥꯏꯔꯦꯛꯇꯔ ꯁ꯭ꯌꯥꯝ ꯀꯤꯁꯣꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯍꯥꯔꯠ ꯅꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯁ꯭ꯀꯥꯏ ꯍꯣꯁꯄꯤꯇꯥꯜꯗ ꯀꯨꯝꯖꯥ 2006ꯇꯒꯤ ꯂꯥꯌꯦꯡꯕ ꯍꯧꯔꯛꯈꯤ꯫ ꯂꯩꯅꯥ ꯑꯁꯤꯅ ꯅꯥꯔꯕ ꯃꯤꯑꯣꯏ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯗ ꯂꯥꯌꯦꯡꯕ ꯉꯝꯗꯅ ꯂꯩꯈꯤꯗꯕ ꯀꯌꯥ ꯊꯦꯡꯅꯔꯦ꯫ ꯂꯣꯏꯅꯅ ꯂꯩꯅꯥ ꯑꯁꯤ ꯅꯥꯔꯛꯄ ꯍꯧꯔꯛꯄꯗ ꯈꯪꯍꯧꯗꯅ ꯑꯣꯅꯤꯡꯕ ꯐꯥꯎꯕ, ꯌꯦꯠ ꯊꯪꯕ ꯂꯦꯡꯖꯨꯝ ꯅꯥꯔꯛꯄ ꯑꯃꯗꯤ ꯂꯦꯡꯕꯥꯟ ꯆꯤꯛꯂꯛꯄ ꯊꯦꯡꯅꯔꯕꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯅꯥꯛ ꯅꯛꯄ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯄꯨꯈꯠꯇꯨꯅ ꯗꯣꯛꯇꯔꯁꯤꯡꯗ ꯇꯥꯟꯅꯕꯤꯌꯨ꯫ ꯃꯍꯥꯛꯅ ꯍꯥꯏ ꯑꯃꯦꯔꯤꯀꯥꯟ ꯖꯔꯅꯦꯜ ꯑꯣꯐ ꯀ꯭ꯂꯤꯅꯤꯀꯦꯜ ꯑꯦꯟꯗ ꯀꯥꯔꯗꯤꯑꯣꯚꯥꯁꯀꯨꯂꯔ ꯏꯟꯇꯔꯚꯦꯟꯁꯟꯒꯤ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯔꯠ ꯑꯦꯇꯦꯛꯅ ꯁꯣꯛꯍꯟꯗꯨꯅ ꯍꯤꯡꯂꯤꯕ ꯑꯅꯥꯕ ꯀꯌꯥ ꯁ꯭ꯀꯥꯏ ꯍꯣꯁꯄꯤꯇꯥꯜꯗ ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯔꯠ ꯑꯦꯇꯦꯛ ꯑꯁꯤ ꯀꯔꯝꯅ ꯅꯥꯕ ꯍꯧꯔꯛꯏ ꯍꯥꯏꯕ ꯈꯪꯗꯣꯛꯇꯨꯅ ꯅꯤꯡꯊꯤꯅ ꯇ꯭ꯔꯤꯠꯃꯦꯟꯠ ꯀꯌꯥ ꯇꯧꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯂꯣꯏꯅꯅ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯍꯥꯔꯠ ꯑꯦꯇꯦꯛꯅ ꯁꯣꯛꯍꯜꯂꯕ ꯃꯤꯒꯤ ꯃꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯃꯤꯑꯣꯏ ꯑꯃ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯔꯛꯄꯒꯤ ꯆꯤꯡꯅꯕ ꯂꯩꯔꯕꯗꯤ ꯍꯥꯔꯠ ꯑꯦꯇꯦꯛ ꯇ꯭ꯔꯤꯠꯃꯦꯟꯠ ꯁꯦꯟꯇꯔ ꯁ꯭ꯀꯥꯏ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯕꯤꯔꯛꯎ ꯑꯃꯗꯤ ꯃꯅꯥꯛ ꯅꯛꯄ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯄꯨꯈꯠꯇꯨꯅ ꯃꯃꯜ ꯌꯥꯝꯂꯕ ꯄꯨꯟꯁꯤꯕꯨ ꯍꯥꯔꯠ ꯑꯦꯇꯦꯛꯇꯒꯤ ꯀꯟꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯁ꯭ꯀꯥꯏ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯍꯥꯔꯠꯀꯤ ꯂꯩꯅꯥꯅ ꯅꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯅꯤꯡꯊꯤꯅ ꯇ꯭ꯔꯤꯠꯃꯦꯟꯠ ꯆꯠꯊꯔꯤ꯫ ꯃꯤꯌꯥꯝꯅ ꯑꯅꯥꯕꯁꯤꯡ ꯑꯗꯨꯕꯨ ꯃꯇꯝ ꯆꯥꯅ ꯄꯨꯕꯤꯔꯛꯇꯕ ꯇꯥꯔꯕꯗꯤ ꯑꯅꯥꯕ ꯑꯗꯨ ꯈꯨꯗꯣꯡꯊꯤꯕ ꯅꯪꯕ ꯌꯥꯏ꯫ ꯃꯃꯜ ꯌꯥꯝꯂꯕ ꯇꯥꯡꯂꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯀꯟꯕ ꯉꯝꯅꯕ ꯑꯃꯗꯤ ꯍꯥꯔꯠꯀꯤ ꯑꯅꯥꯕꯗꯒꯤ ꯉꯥꯛꯊꯣꯛꯍꯧꯅꯕ ꯃꯤꯌꯥꯝ ꯄꯨꯟꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯃꯤꯟꯅꯁꯤ ꯍꯥꯏꯅꯁꯨ ꯗꯥꯛꯇꯔ ꯁ꯭ꯌꯥꯝ ꯀꯤꯁꯣꯔꯅ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯗꯨꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫